Manipur YouTube channel swing birba mayam pum namokpu amuka hana taram noksari han bidam namaru iba pawam update thamjage Naralsenada Kuki militant singa Nongmei Kapnabada Khul Ngakpa ama Sire nipan Sokle Kuki militant manga na SIRAMGANI HAINA THAJANARI ngasi ayuk pung taruka makhairom taba matam da Bisnupur district ki Moirang police station gi manungsan na Naralsenada maning thangbasing gi saruktagi hanna lumduna leramba Kuki militant singa Nongmei kapsilakpadagi lausuba miyoy ama Nongmei na panduna Sokle makhatana Nongmei Kapnabada Khunja volunteer ama Sire miyoy nipan na Sokle hairi ahan bada oina Soklaba miyoy asigi maming salam jotin chahi nipu apokpa iboton kawi Naransena ward number 1 dagi ni mahaki ye thangba thabak tainaba lengjumda Nongmei maru ama panbadagi hojik north AOC da lay iraba ras medicity hospital da arubu phim da laikana duna leiri Nongmei kapsilakpagi thodokasi Soklaba salam jotin amadi Naralsena ward number 7 da leiba haisnam sunin chahi kunthrak nipan apokpa laikhidraba ibo pisak hairiba miyoy asiga makhoi gi singkhong da leiba labukta law suba setpani Nongmei na palaba salam jotin na law semduna leiringai aduga haisnam sunin na sajik phanduna leiringai matamda Kuki militant sing na Nongmei round 10 rom kapsilakibani maduda sajik phanduna leiba haisnam Sulina Lauri de Paktaduna Laiki Aduga Salam Jotina Aping Apai Oina Sien Badagi Mahaki Oitam Batabaka Tainable Lengjum Maya the Nongmei Maru Amapanduna Soki Kudak Taisnam Sunin Namaku Poraga Lobu Adudagi Putuaraktuna Kunja Singa Tenaki Tungda Sokpa Asni Bisnupur District Hospital da Pukalabamatung da Ras Medicity da refer taurakpadagi hojik arubu pm da laikana duna leiri Kuki militant sing na Nongmei kapsilaktuna landarakpagi thawong asi pen da phongdoktuna maikai adomgi masing yamlo miyam thomjilaktuna Naralsena maning da leiba ani suba IRB battalion da thomjin duna Kuki Nongmei kapagi thabuk chathade haiduna miyamna pen da bagi kholau kaya lausinki masigi matungda khulngak liba khunja volunteer amadi Bisnupur district police ki commando kangbu sing thodok thokpam da thomjilaktuna Kuki militant sing gi khungulli na bahonaki maduda manak adu da leiba Sikh regiment gi kangpuna sangba yaroi haiduna makhoi gi garini singba thasinduna thamkibadagi khunja singa yamna sauna unkhatna ba thoki masigi matungda khungak liba khunja singna Sikh regiment gi athing badu nam khaidun Nongmei kapsilak liba Kuki militant singi leifam adu da thomjinduna makhatana Nongmei kapna badu da ngasi ayuk pung taraga mathoi minat nifum ngarom satpada Kuki militant singna kapsilak pada Nongmei na khunja volunteer ama khongi khubomda Nongmei maru na panbadagi sokhi asokpa miyoy asi sulaikan nabagi damakta janimsta numit yungba pung taraga nithoi taba matamda pukhatki nakal ani makta Nongmei Kapnaba sin numit yungba pung taraga nithoi taba matamda hena kangkhalaki Nongmei Kapnaba aduda makhatana Kuki militant singna kapsilakpa Nongmei na khunja volunteer amasung khwangi sarukta Nongmei maru panduna sokhi makhatana nungtin pung ahumga makhai phawba leptana Nongmei Kapnabada volunteer ani amasung khong amasung khutki sarukta Nongmei maruna panduna soki asokpa sing asi Imphal gi hospital singda pukatuna laikan nakhre yamna ka hena thina sokpa natte loinana makhatana Nongmei Kapna famda khunja volunteer sing amadi Bisnupur district police ki kangbu thomjinduna hojik su akanba mongda Nongmei kapagi thabuk chattari Kuki militant sing gi maikai da miyoy mangarom SIRAMGANI HAINA THAJANARI Nongmei Kapna famgi singkhongda masing yamlaba khunja nupi mayam khomjinduna leiki sairek asida Sikh regiment gi kangbuna khunja volunteer sing na Kuki militant sing takthokna basangsin na bahona bada lambi thingjin kibagi thawong adubu yamna kana yaningda phongdoktuna khunja kayana araiba JCB Puthuraktuna Sikh regiment gi sathok chasin tawpam oiriba thamna pokpi amadi Naralsena maningi high kenen gi lambi gi saruk adu kom sana kothok tuna sathok chasin tawba yankidre makhatana nungtin pung manga phawna kan animakta Nongmei Kapnaba lepkide hairi duga mathangi update asna congress na sarang na bathokan badagi assembly makha sathabangam kidabani Govindas taragani thuisuba Manipur legislative assembly gi nongmakhaki oiba mari suba session haunabi matung ina ngasi haunabi matung oina pung taraga mathoi hauduna mifam pangthokpa haurakpa opposition gi maikei gi sarang na pakaya thorokpadagi mifam mapung phana pangthokpa ngamdana loisin khra ba matung da mifam adu saruk yaruba BJP gi MLA minister sing haibadi works minister Govindas Konthaujam education minister TS Basant Kumar health minister DS Ranjan MLA KS Joykisan Moirang Kendra gi MLA Santi amadi Lamlai Kendra gi MLA TS Ibom sana singbana saruk yaduna ngasi nungtin pung amaga makai taba matamda DIPR gi conference hall da pawgi mifam am pangthokre pawgi mifam adu da works minister Govindas Konthaujam na ngasi nongmagi oiba sathagadaba assembly mifam adu congress na irang sagatuna mapung phana pangthokpa ngamkidabani haina pawmising da pongdokhi mahakna hai ngasi assembly mifam court case lairibani maramaduna court case laikraba thodoksin asi house ta khannabada akaiba leigani haina sufongdoki nakal amoromda India gi Chandrayaan 3 gi thagi laimaida maipakna takiba adugi matangda palladuna chief minister na Indian Space Research Organization ISRO gi thagi mission Chandrayaan 3 na maipaklakpa asi nungaiba phauki project asida Manipur gi
थांगदगी साइंटिस्ट रघु निंगथौजम यौरंबा असिमक लमदम असिगी चाउथोकचनिंगाइनी मसिना लमदम असिदा लैरिबा लाइरिक लाइसु निंगथिना हैरबा नहासिंग लेबाक असिगी असौबा खोंथांग कयादा सरुक यारी हाइबदु मयेक सेंगना तागली लोइनाना प्राइम मिनिस्टर की मिदेंग मखादा इंडिया की स्पेस प्रोग्राम असि ngasi अनौबा थाक अमा वांखटपा ngamle हाइनासु PM बुसु थागतपा फोंगदुखी चीफ मिनिस्टर ना पुखलखिबा रिजोल्यूशन असी असेंबली के स्पीकर TI सेचबरना हाउस तायाबा पीदुना पास तौखी पुंखाई अमा मिफम गैथोकलोरबा मतुंगसु ओपोजिशन की माइकैदा लेप लैतनी यानिंगदबा खोलाव कया लाउबा अमदी हाउस ता सरांगनबा थोकनबदगी स्पीकर ना मिफम अदु एडजॉर्न सिने दाई तौखी मिफम अदुदा CLP की लीडर ओ इबोबी ओपोजिशन MLA TS लोकेश्वर MLA रंजित MLA के मेकासन रनांगसिगी मिफम असिदा मणिपुरी कन्नना वरेब लौसी हाइबनी अदुबो मिफम असिगी एडजॉर्न मणिपुरी की हौजिक ओरिबा फिबम असिगी मतांगदा खन्नबगी वाफम याउदबा असि यानिंगदे थवंग असि मणिपुर की रूल ऑफ लॉ लैत्रे हाइबनी सरकार की थवंग असि मियाम अमति मेंबर सिंग हकमतपनी हाइन अकनबा मोंग द प्रोटेस्ट तौखी चरांगनबा अदुना मरम ओइरगा मिफम अदु अयुक पुंग 13:30 मिनिट 19:53 ताब मतमदा लोइसनकी अरोइबदा ngasi की मिफम अदु चरांगनबा थोकपना मरम ओइरगा बिजनेस एडवाइजरी कमिटी 2023 की 5 सुबा रिपोर्ट से पुथोखिद्रे रिपोर्ट असि हाउस की लीडर सु ओइरबा चीफ मिनिस्टर नोंथोंबम बिरेन हाउस ता थमगदबा